Yamna Tangna Thokpa Thoudok ama Oina Porompat Laiba Masagi Sahi Kuntraga mga Surabi Nupi amagi Gallbladder Dagi centimeter mapan Sangba Nung Mai Pakna Louthokhre ngamkre hari Pao sina makatarto na hai Nung singarang numirang saurang na pong mapan ga minute kuntrarom taba matamda Imphal East District ke Larik Yangbam Laikai Talaiba Little Clinic ta Gallbladder asi Louthokhre da hariba nung asi yaurambani Nupi asibu operation tauriba doctor na fongdorok pagi matung inna ultrasound gi result ki matung inade nung asi centimeter nipan lom sawi haina taglak ki dubo thang thaduna nung asi lauthoklaga onba matamdadi centimeter mapan sangba nung oiram ke masi yamna tangna thokpa case amani gallbladder da nung asi khakta natana atopa nung makup mayam amasu yauram ki hairi